ꯄꯅꯦ ꯏꯃꯥꯁꯤꯡꯅ ꯊꯦꯠꯂꯤꯕ ꯄꯤꯁꯇꯣ ꯄꯤꯁ ꯅꯝꯕꯔꯗꯣ ꯃꯥꯟꯅ ꯃꯥꯟꯅꯕ ꯃꯆꯨ ꯄꯨꯟꯁꯤꯟꯕꯤꯌꯨ ꯃꯔꯛꯇ ꯃꯤꯛꯁ ꯇꯧꯗꯅ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯅꯍꯥ ꯑꯣꯏꯕꯁꯤꯡꯅ ꯅꯍꯥꯒꯤ ꯒ꯭ꯔꯨꯞꯇ ꯂꯩꯕꯤꯌꯨ ꯂꯩꯔꯤꯕ ꯊꯦꯠꯂꯤꯕ ꯄꯤꯁꯁꯤꯡ ꯅꯝꯕꯔꯁꯤꯡꯗꯨ ꯆꯥꯟꯅ ꯆꯥꯟꯅꯅ ꯂꯩꯕꯤꯌꯨ ꯌꯦꯜꯂꯣ Hadapan Madina, hadapan Pundi, yung asundana isang Pundi. Nagpatuna lang matutiyang sinong yung kaya mapagagawin siyo. Kasi nung lang ningsing committee na sinari ba, kung bakit ikaw niya umunda, yawin ba, lamjen loisin. Yari ba makay? ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯟ ꯊꯣꯛꯈꯤꯕꯁꯤ 1904 ꯍꯥꯏꯕꯗꯤ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯁꯨꯞꯅ ꯃꯔꯤ ꯑꯣꯏꯈꯤ꯫ ꯀꯔꯤ ꯃꯔꯝꯒꯤ ꯃꯇꯝꯗꯨꯒꯤ ꯕ꯭ꯔꯤꯇꯤꯁ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯕꯨ ꯂꯧꯁꯤꯜꯂꯕ ꯃꯇꯨꯡ ꯍꯥꯏꯕꯗꯤ 1904ꯗꯒꯤ 1945 ꯐꯥꯎꯕꯗ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠ ꯑꯣꯏꯔꯝꯕ ꯃꯤꯁꯇꯔ ꯒꯤꯝꯁꯟꯒꯤ ꯔꯦꯁꯤꯗꯦꯟꯠ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯂꯩꯅꯅꯕ ꯃꯐꯝ ꯑꯁꯤ ꯃꯩ ꯊꯥꯈꯤꯕꯒꯤ ꯅꯝꯗꯅ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯥꯁꯤꯡꯕꯨ ꯀꯕꯣ ꯚꯦꯂꯤꯗꯒꯤ ꯎ ꯂꯧꯔꯨꯔꯒ ꯃꯍꯥꯛꯀꯤ ꯔꯦꯁꯤꯗꯦꯟꯠ ꯑꯗꯨ ꯁꯥꯅꯕ ꯅꯝꯐꯨꯗ ꯃꯤꯅꯥꯏ ꯅꯩꯊꯥꯡꯒꯨꯝ ꯑꯣꯔꯗꯔ ꯇꯧꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯗ ꯑꯀꯟꯕ ꯏꯍꯧ ꯑꯃ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯆꯠꯊꯈꯤ꯫ ꯃꯁꯤꯗ ꯏꯃꯥꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯏꯍꯧ ꯑꯗꯨꯕꯨ ꯉꯝꯈꯤ꯫ ꯃꯁꯤꯗ ꯊꯣꯛꯈꯤꯕ ꯂꯥꯟ ꯑꯗꯨꯕꯨꯅꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯟ 1904 ꯍꯥꯏꯗꯨꯅ ꯉꯁꯤ ꯈꯪꯅꯔꯤꯕ ꯑꯁꯤ꯫ ꯃꯇꯝꯗꯨꯒꯤ ꯏꯃꯥꯁꯤꯡꯒꯤ ꯊꯧꯅꯥ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯉꯁꯤꯁꯨ 85 ꯍꯥꯏꯕꯗꯤ 35ꯔꯛ ꯁꯨꯕ ꯅꯨꯄꯤ ꯂꯥꯟ ꯑꯁꯤꯗ 38ꯔꯛ ꯁꯨꯕ ꯑꯣꯏꯅ ꯏꯃꯥꯁꯤꯡꯅ ꯂꯝꯖꯦꯟ ꯆꯦꯟꯕꯅꯤ꯫ Ngasi nungay bigayo marang kayo numiram mo iminorsi ko mayam statue ni ko nubilan ge Lexing jam thari